Khunai asida aiba aibi singna tongan ba hiramda achoba thodang lawri haina Water Resources Minister Awangbo Nyumaina phongdokre. Mami TV की Manipuri Prime Time News में ताबरिबा सिंबु चन माइबमना खुरुमजरी हौजिक पाउ संतोना पिजरी Manipur की थोइदोक हेंदोकपा असिदि तोंगान बा लिगलु अममम पुनसिलगा फजबा लई परेंग अमा ओइबा गुंबनी हाइना Prime Minister Narendra Modi na Manipur singthakre wafam asing asi loishinkiba Manipur Sangai Festival की थोरमदा Prime Minister Narendra Modi na फोंदोखिबनी Manipur Sangai Festival लोइशिनबगी थोरमदा virtual ओइना वांगांगलादुना Prime Minister Narendra Modi na hai Corona lai chana maram oirga chai ani leblraba matungda pangtopa Manipur Sangai Festival asida tongan mamasak ama uwa fangi masigi damak Manipur linga ki Chief Minister N Brain amasung festival asida saruk yariba pumnamak pu thagatba phongdokle mausagi fazaba amadi thak wanglaba culture gi masak sing asina Manipur ase mini India ama oina uhanba ngame India ase hausikti apunba India ama oina manglomda khongjel yana changsele Festival of Oneness haina mingthonba Manipur Sangai Festival asina anoba mangal kaya piba ngamlagani asugumba festival asi punna hingminnabada tangai fadana changba masak amani haina so Prime Minister Narendra Modi na makatana phongdokhi संगाई फेस्टिवल का सफल आयोजन भविष्य के लिए हमें और ऊर्जा देगा, नई प्रेरणा देगा। संगाई मणिपुर का स्टेट एनिमल तो है ही, साथ ही भारत की आस्था और मान्यताओं में भी इसका विशेष स्थान रहा है। Tebungda leiba Vega Chandra Open Year Theatre Board tapang topang ngasi thoram aduda Chief Minister N Brain Hai Moirang Khunau gi Sanga Ethnic Park yauna adai tourist spot sing stemkat na balopa crore chama gi sanfam kai tharak lagani haina tourism gi Union Minister Z Kishan Reddy na thasaba pirakle COVID lai chana chai ani lebraba matung lamdam asike tongan mamafam taramari da Manipur Sangai Festival asi mai pakna pangtopak ngamhan bibagi damak thagatpa phongdokle lamdam asida amadi levak asida laiminari bai khoi pumnamak amatani habigi wakalon adu park sana Sandong na bagi damak Manipur Sangai Festival asi Festival of Oneness haiba thimda pangtokpani Festival asi pangtok na bahon na bada achobo mating panglakiba Minister MLA tongan ba board ki Chairman Department of Tourism amadi atay mari lenaba department ki officials singbo thagatpa phongdokle makoi gi support yaudana festival asi mapung fana pangtopa ngamloi Festival asi da mapalam gi tourist sing pukning chingshin na ba scheme khara hodok e tourist police asi mayamna thamba Fai haina pangai haina ragasu masi mapung fana thabak hobadi ngamdana leibani adubo handaki Sangai Festival Manipur Sangai Festival asida Manipur Police ke personal chawum khangatlaga tourist police khando hangdoktuna thabak tawba haure tourist police asi makhata na Manipur da adumak thablagani tourist sing ningtina guide tawbagi wakalon chenba lon fazana khangba amadi lamchat bevar fazaba personal sing da tourist police ke thabak asi tawhangani Sangai Ethnic Park tha ahum gi manungda semga sagatpada achoba thodang laukiba gidamak Manipur Police Housing Cooperation amasong Moirang amadi thangagi MLA amadi lamdam adongi miyam buthagale Moirang Khunau gi samga sakakadaba sing ningtina semzilaga matangi festival da amukhaina Fazaba Festival ama ohenba ngamgani habigi thasaba lei haina so Chief Minister N Brain miyam da thamki Exchange of cultural activities adu pangkong minagari koi Bharat siamatani habigi adu oneness osakadu upiramba adu handak kisina ina khwaidagi nuaijaba aikoina pangthoi Sangai Festival se ithak ki nate irang gi nate aikoina pangthoi Sangai Festival se manungge wa yamna phajadraba Honorable Prime Minister so appreciate to bigi ba Festival of Oneness aikoi leiba punamak se aikoi amatani habi wa khalona Manipur leiminani ba khoi punama amatani Bharat ta leiminani punama aikoi amatani habi ga wa khalona do Aksana sabroda mohana blai koina Festival of Oneness and theme jidal ko banguk jidal
Chief Minister N. Birena Luchingba Lengak asina paikaliba thabok tharam sing Congress Party na aranba propaganda tawraga miyam da lana uhannaba hotnariba asi tokpiro miyam na thazagadaba leiti haina BJP Manipur Pradesh ke Vice President CH Sidanandana Phongdurakli wafam asingasi ni taipa chutek to leiba thambal sanglen da pangtokpa paugi mifam amada mahakna phongdokibani paugi mifam aduda CH Sidanandana hai Chief Minister N. Birena Luchingba Lengak asina 100 days action program haudoktuna mangzul thana paikhalakliba sakhotharangi thabok tharam sing asi Congress Party na aranba propaganda kaya tawraga miyamda chamamnaba faholiba si levak thibani lamdam asida paikaliba PMGSY gi thabak tharam sing asi face khaidoktuna stage 1 amasung 2 gi makhada thabak subani haibase Congress Party na khangdana Mina haiba kharat taraga media da phongdorak pasi tawroidabani PMGSY gi makhada suriba none dagi nungnang amasung tupol dagi charoi chakolong fabagi lambi ase stage 1 amasung stage 2 haina khaidoklaga thabak subani stage 1 gi thabak suba loijun atopa contractor amada tender tawraga stage 2 gi thabak suhan bani masida Congress Party na gyan taba ngamdaba si laibak thibani lenga na paikhaliba scheme sing asigi guideline ningtina nainaraga mari lenaba authority dagi data sing khomkatlaga puthorakpa wafum oiraga di logi matung ina cherak pigani lamdam asida paikaliba PMGSY gi thabak khudimaki progress online management monitoring and accounting system OMMAS ta changlaga yengba yagani Chief Minister N. Birena Luchingba Lengak asina mangzul thana paikhatpa thabak tharam singi manungda PMGSY gi scheme su amane PMGSY gi makhada lamdam asigi tongan tongan ba lambi yakai mapangi kilometer listing ama hena sangba lambi semba loshilakle lambi asigi matakta thong kuntra mari amasu yauri lengana aranba thabak toba officer amata kankhatpagi wafam leite maral bulerabadi matik chaba cherak pigani haina so chidanandana makhata ki Stage 1 di 2014 na sanction lormi ba thabak sidi masigi thika masi context di congress matam de piram bane adu orega di congress party da bor karam ba yai kahu de ba yai makhoi loina mantri oiraga makhoi na pairam thabak ni na makhoi akhang ba sing adu da pairam ba mioi sing adu da hang ba yai makhoi na politically hangbu nungai tragana concern department dagi marik sumba report ama lobi raga di khoi Fagani, aku asumma propaganda to bira akanda, madudai the debate tauba, madudai lalis chumi have to concern department na singdokpa, aran ba yawra magadi yes, BJP na kana mom ta kanbagi, maduda kankalaga thamba wapam naite. Sida aiba singna tongan ba hiramda achoba thodang lori haina water resources minister awangbo niumaina phungdokre wafam ase lare lakpam sarat na iba palhodraba kausing haina mington ba larik ama phungdokpagi thoramda minister awangbo niumaina phungdokibani angom ningthau preservation and documentation center report achom lekai na sanjuna ngase Manipur Press Club ta pangtokiba thoram aduda School of Humanities Manipur University ki hanagi din Polem Ramachandran yauna masakna bemi kiana president member oina saruyaki Larik Fomagi Taramada Chief Guest Oina Sarugyaki ba Water Resources ke Minister Awangbo Niumain Hai Aiba Haibasi Mioy Kuding Magna Oiba Ngamloidaba Sinfam Amani Aiba Aibi Sing Haibasi Tabang Semba Mapuna Tongana Tarakpa Tangloba Mioy Singni Uchek Amadi Tongan Tongan ba Jiba Sing Amadi Ching Paturel Saitaduna Iba Larik Kaya Mamangda Fongba Laikre Larik Sing Aduna Mioy Kaya Kana Bapiba Laikre Makatana So Mioy Kaya Amada Kana Bapiki Gani Haina Tazai Maram Aduna Aiba Aibi Sing na Kaidonunda Tongna Hantaba Wigano, Hena Mai Pakpa writer ama oina bahona biyo haina so minister awangbo niumaina makatana phongdoke. Writers singer object no mabusu. A writer can make any object as a living object. I got a moral hang about ujek sasing musu. Writers can make them speak to us through their writings. Writers singer chakraba jaikyagi. Missing to they brought them back to life through their writings, and writers make people see the future also through their writings, through their research. Chief Minister N. Birenga tongan balivak singi Consul General amasung Ambassador singa unadana Manipur da pangtoka dauriba G20 Summit ki matang da wafum kaya khana khare hari press na phongwa paw ama ki matung ina Chief Minister N. Birenga ngarang France ki Consul General Didier Talpan amasung mahakaloina na lakiba delegation ama ka mahaki Secretariat Office ki Cabinet Holder wari sanaki State asida pangtoka dauriba Summit asina Manipur ki potential singa do malim ki livak singda uthok nabagi tanja ama phanglagani haibagi achet pathazaba
adu Chief Minister N Birena France ke delegate sing adu da thamki hari Chief Minister N Birena Myanmar gi Ambassador Mo Jo Ung Thailand gi Ambassador Peterot Hongdong Cambodia gi Ambassador Ung Sin Brunei gi High Commissioner Dato Alahuddin Taha US ki Consul General Melinda Privet kasu una dano wafam kaya khanaki haina pawa sinama katari PMGSY gi makada none district ki mafum anida paikali balambi semgi thabak ase matang jai gi Mars ta fawgi manungda loishinaba padam thamle madam asi fawdi miyam punna ngamina se haina Rail Engineering Department ki makedigi fongdorakle hiram asiga mari lenina Imphal gi Secure Office ta leiba Rail Engineering Department ta pangtokpa paumi singa unaba amada department asigi Chief Engineer Penti Singh Thaime gi mohit senduna Additional Chief Engineer KH Rajan Nahai none dagi nungnang fawgi hojik paikali balambi semgi thabak ase Stage anini Stage 1 gi ching kakpa amasung culvert hapagi thabakti loikre hari balambi ase ministry gi pautak matung ina WBM dang lauraga lesilu haibani adubo mafum adugi miyangi khalaga department na ministry da haizabadagi lambi ase yamna pana black topping tawna bagi ayaba lauraga metaling gi matakta yamna pana black topping tawbagi thabak paikhatpani tupul dagi charoi chagolong fabagi thabak su Stage 1 gi thabak loijingai da Government of India na PMGSY gi thabak ase September 13 da loiragani habadagi thabak suba yana ba sanction pulap lauru haibadagi lobani Rail Engineering Department na rasniti gi khena ba amata thamdana ngasi fawa PMGSY gi thabak ase department ki masing yandraba manpower kharna implement tawna ba khonaduna lagi adubu COVID-19 ge pandemic na chai ani thabak suba yakidaba amasung jingda nong chingi fibam fattaba kaya laikibadagi thadara nipan gi manungda thabak loishinba ngamkidabani hari balambi semgi thabak ase nong chingi fibam farabadi matang chai gi Mars fawda loishinaba pandam thamle loinina PMGSY gi suri bathavak sing asigi matang da miyamna complaint tawning ba leirabasu department ki officials sing da complaint tawiyu matam chana thabak oina pangthokna ba honagani haina sumhakna phongdoki tamamada paisa pithok taba yadaba khara pithobugi damakta in the interest of the state adugi matang du da koina pithobuda adugi potki koigi hojik paliba koigi paibiriba honorable minister na chatna yebadagi adugi kaino action ya mama su lawduna leire akhoi da kanba instruction pirakpa lei akhoi taseng na akhoi na request tawjaning di yam gidraba staff kharana Rail Engineering Department si MSRRDA haina solaga PMGSY gi thabak se paikhat jabani yaraga di loigidaba thabak mayam gi September March fawdang IBU haidana haijabadu aikoina media gi thuda akoi public ta request tawjeri Jirivangi Babu Parada Shiv Sena Manipur Pradesh ke branch office ama Shiv Sena Manipur Pradesh ke vice president MT Kana hangdokre Jirivam district ke oina hangdokliba branch office asgi thau pugadaba singi manungda president oina TH Ibomcha general secretary administration oina K Vizoy general secretary organizer oina K Viren amasong treasurer oina N Viren yauri ngasi ke sangabagi tharom aduga mari lenena Shiv Sena Manipur Pradesh ke vice president MT Kana hai Shiv Sena hariba political party asi kumjalis amaga chamapan homfutar ke jungi tang tara mapanda madam adugi cartoonist harage hena khangnaba wal thekeri na hudoki bani mapu cartoonist harage hena khangna kibagi maramdi mahaki maribak maramdam oiriba Maharashtra karamda ningkha tamgada ge habegi wakalonda cartoon kaya yektuna miyamna mobilize tokibagi thaudo kayanani Maharashtra da Shiv Sena gi MLA yakai taruk hauzik lei Lok Sabha da MP taranipan amasung Rajya Sabha da MP ahum lei mamangi lengana lingkhalamba tea garden paper pulp factory sing muthaki badu amuk hana lingkalaga thavak fangdaba naha sing thavak piba ngamgani haina sumhakna makataki MG mulnabagi tanja ama lakpadagi karigumba wakalon manadaba machet kharadagi Chevron Alliance oiramba BJP amasung Shiv Sena gi sungjin naba coalition alliance ase matam khara sahi aniga tha taret lom gap bairore
Naurem Birahari College ki authorized oidaba miyoi kharana National Assessment and Accreditation Council NAC Mute Singh College asida laktana bache tharam basi laibak thibani haina NB College Student Union ki General Secretary Poire ngamba lai sangtemna paumi singda phongdokre Manipur Press Club ta pangthokiba paugi mifam amada Poire ngamba lai sangtemna hai College asigi anoba governing body ama lakpadagi chada yankai hena development directly oza sina thawa yauna mahiroi sing chang naina mai takpi tambiba horakle College asida lakpa laktabagi matangda fatanungda thoklabadi se tharaba miyoi khara asina tekjak pumnamak pugadabani college asi lenga ki college on bahaibasi mairoi singi apambani maram aduna NB College Student Union na nek lakpa khorang na ngairi haina su Student Union ki General Secretary Poire ngamba laisangtem na makatana phongdoki Government College ama on basafat college ama oi bai si Naurem Birahari College Student Union ama sum chhatra singi asani college asida chhatra singi laiba lep kadoribani maram asina mayamna su support tobiu Manipuri cinema gi khongchetta asoba phida ama kalamba laimayam dana Chandra Sharma ikhang khangodana ngasi mahak masagi mayum yaskul hero hanba lekai da laikidre magna manu matam chadana laikidabada Mami TV Private Limited ki Managing Director Osit Kumar Elangom na awawa phongtokpa loinana magna manu matam chadana laikidaba si pumnamaki oina mangzabani magna Manipuri cinema da piramba khudol asidi matam pumbada adumak lengdana lehragani amadi mahakna laikidabada mahaki imung manungna nanghori bawabada so saru yari haina phongdorakli Headquarters 22 Sector Assam Rifles amasung Inspector General of Assam Rifles is committing makada Assam Rifles none battalion sanduna impact of extortion on commandment hiramda nomagi oiba lecture program amangasi Kangpopi district ke manung chanda leiba Scotland khulda pangtokre logi wangda senkai tungkai tobana khunai da biba awaz dating ke matangda pangtopa lecture program aduki sargama oina Scotland ki khunja singa ARG personal singa wari watai sanabagi thoram amasu pangtoki thoram aduda logi wangda chataba kai thongkai tobana khunaida thokan ba amang ata sing ningthina khangan baga loinena Scotland area da underground amasung overground da leiba singna logi wangmada senkai thongkai toba sing saukatana ba khangan ki logi wangmada senkai thongkai toba thingi harabadi pumnamaki daita lei haina suwangang ki ba singna phongdokna ki hari Kumjali sangamaga chamapan kuntra mapan gi December tarani thoi da thoki ba nupi langi hoda chawna mayong yakhibi ima singning singduna marifo humdoi suba nupi lan observation committee lisangani kuni thoi kawba ama semkre sagolban wahingbam lekai da leiba PPCM gi loishing da pangtopa pawgi mifam amada nauna semleba committee asige advisor gi thawpuri bi poire lemeral imalov ki president elmem chawin hai covid laichana maram orga hoki bachei ani si pak sauna pangtopa ngam khitraba nupi langi thoram ase kumsi sahi da JN Manipur dance Academy da pachauna pangthokna ba sem saba loire British ki mayokda thauna leina ima singna jangsin ki ba khongjang amasung khunai asigi damak athokbi ima singna lokki ba thodang asigi mirol na kawfam thokte nupi landing sing thoram asi hena mapung fana pangthokpa ngamna ba lamdam asigi miyamna angama mating pangwi haina sumem chobina makhatana phongtoki Malengi oina nupi angang da chathaba crime sing mipum tingna khanganaba sangsilakliba thoram ki sargama oina sangai festival ki main venue oiriba moirang khunau ki sangai ethnic park da musical concert yauna awareness program amangarang pangthokre activism to end violence against women and girls have a team da Impulse NGO network Silong Meghalaya New Life Foundation Manipur amasung Jailan Vistupur na punna khosam naduna pangthokiba awareness program aduda NGO sing amadi lam asida thabak toriba tungan memye kya so saruyaki loinina Manipur gi sakna da basai sakpa sai sakpi kaya na isai saktuna nupi da chathaba crime gi matang da pausal piki thoram aduga mari lenena Jailan Vistupur gi director Dr. L Pisakna hai pangthokliba awareness program basi nupi angang da chathaba crime singi matang da sangai festival yengba lakliba miyam da awareness ase bani kanagoma miyona nupi angang ijet manghan bathoklabadi khudak da manak nakpa police station natraga mari leneba singda pau pibiu karigumba khangna losanjana thamlaba tarabadi losanjana thamliba miyoi aduso maralgi matung ina Prevention of Child Sexual Offence eki makhada akan macherak piba yai haina mahakna makataki Atomic crime se thengana bi damakta prevention of child sexual offence haibos x na man baw to yabse man khambio sikim degi tambada ka ta adro mayam muksu modi photo
ꯃꯤꯒꯤꯗꯤ ꯔꯤꯒꯨꯂꯦꯁꯟ ꯇꯧꯏ ꯏꯖꯠ ꯉꯥꯛꯅ ꯂꯩ ꯊꯛꯏ ꯆꯥꯏ ꯉꯥꯎꯏ ꯀꯔꯤꯝꯇꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯔꯤꯒꯨꯂꯦꯁꯟꯁꯨ ꯇꯧꯏ ꯊꯤꯡꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯗꯨ ꯇꯥꯔꯒꯗꯤ what is your mindset that's the big question ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯗ ꯀ꯭ꯔꯥꯏꯝꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯒꯤ ꯗꯥꯇꯥꯅ ꯁꯥꯈꯤꯅꯤ ꯃꯥꯂꯦꯝꯒꯤ ꯔꯤꯄꯣꯔꯠꯅ ꯁꯥꯈꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯌꯨꯔꯣ ꯔꯤꯄꯣꯔꯠꯅ ꯁꯥꯈꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯗꯥꯇꯥꯅ ꯁꯥꯈꯤꯅꯤ Jovial Career Foundation JCF की मीटिंग मखदा Venture Educational Society Thawal Sanjana MPSC na loba Civil Services Examination na mai paglak krabasing taram na oktuna ikai khumna ba utpagal na interaction program amasu pangthokre Thawal Okram wang matabada leiba Venture Higher Secondary School da pangthoki ba taram na opagi tharam aduda MPSC na loba Civil Services Examination na mai paglak laba Thawal District tagi mapangi manungda tare na saruk yaki tharam adugi nungi waral piraduna Venture Higher Secondary School gi oja bi Chandra Sarman High District Asidagi Mai Paklaklaba Mioy Mapan Asi Soydan Afaba Bureaucrat Officer Amamam Oidina District Asi Sokat Maikaida Purakani Habigi Achetpa Thazabalay Haina Magna Fundoki Mai Papa Nungaiba Mangla Chimbiriba Nasi Daiski membership Asina Awonba Afaba Unglata Amagina Soydana Afaba Bureaucrat Officer Amam Soydan Bureaucrat London Awal district asit singat pi pagkuloyna ilam na Manipur se soydana apabag punay mo kohendrakani habi se achil pathazabat anjali Tungda mai paklaklaba singamadi mahiroi singi marakta interaction program amasu pangthoki loinena Kung Fu Federation of India ki meeting makhada UP Kung Fu Association sanduna tha asigi taramapandagi kunithoi faba Lucknow da pangthokiba taramari suba National Kung Fu Championship ki junior category da gold lawrakrabe school asigi mahiroi Fritz Samam Sophia David so achamakhutol piduna poni thawatki District Mental Health Program, District Health Society and its Chandal na Southeast Manipur Higher Secondary School Kapam Village Sandal District Punna Sinduna World Mental Health Day Gitaram Ngarang School Asiki Complex da Pangtokre Mac Mental Health Well-Being for All Problem Priority Habitim da Pangtoki Bataram Adida Deputy Commissioner Chandal Mayanglamba Bras Kumar District Hospital Chandal Medical Superintendent Dr. Zoishan Matthew Monsang Southeast Manipur College Komla Thaviki President Professor Sweetie Royal Mayor na President Members Singoina Saruyak Thoramadu the Deputy Commissioner Chandal M. Ras Kumar Hai, Ekoi Kudima physical health Kakta Natana mental health su yam number oi, physically, mentally, amasung spiritually sound in a lane ba honasi, Chang Nina Ngamdrabasu Ayama Madam da Haksang check Tokadabani, Ekoi Anaba Ama Yaraklaba Madam da Dr. Chatpan Ayamani, Madugi Mahuta Toina check Togadabani Ekoi Isada. Ahen ba pressure period da bani hana sumhak na fundoki thoram aduga mari lena mahiroi singi oiba open quiz competition amasu pangthoki aroiba da mariba pau amo hana bizari Manipur ki thoidok hendokpa asidi tongan baliklu ama mampun silaga fazaba lei pareng ama oiba gumbani haina Prime Minister Narendra Modi na Manipur singtha kre Sangai ethnic park yauna atai tourist spot sing semgat na balupa crore chama ki sangam kai tharak lagani haina tourism ki Union Minister J Kisan Reddy na thasaba pirakle haina Chief Minister N Birena phungdorakli Chief Minister N. Birena Luching Balengak asina paikaliba thabak tharam sing Congress Party na aranda propaganda dawraga miyam dalana uhanaba hodariba si topiro haina BJP ki Vice President C.S. Sidanandana appeal tarakli Kunai asida aiba ibi singna tongan bahiramda achoba thaudang lawri haina Water Resources Minister awangmo niumaina phungdokre Mami TV ki Manipuri Prime Time News matang sa daloy zari miyang tabiri pa stingbo amuka hana chan MAIBAM na kurung jari.
Dr. Helena Optometric College North AOC Imphal की academic session 2022-23 के admission हौजरे program offer Bachelor of Optometry specialties दा matik charva infrastructure गलोइनना secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाब सुलेगनी लोइनना कोर्स असी हेक लोइबका इंडिया अमदी अवॉर्डा चादा चामा जॉब प्लेसमेंट लेगनी अकुपा मरोल की दमक 9774065535 ता कांटेक्ट तौबियु Honorable Chief Minister of Manipur na tha amachungna chathagadaba statewide professional tax online enrollment drive haukiba November ki tang 8 da hodokpikhre hairiba enrollment drive asina kolchiliba singdi private schools, private universities, private hospitals, private clinic, private banks, Hasaida register Tauraba, Pumsing, fitness gym, Amadi, artificial football tab, Hangbiri Basing, Film Gamari Lena Tabak Tobiri Basing, Salon Amadi beauty parlor Tobiri Basing, IT professionals, software developers, shop license holders Asina Sing Basingni. And normal Gidamakta de Shagi Anakpa DC office, municipality Singi, EO office, ADC Singi CEO office, Amadi, ISBT Kumalna Paktaleba, Taxation office Natraga professional tax.mn.gov.in da changbiraga enrollment tawbiba yagani maram maduna mathakta panjakriba sinpham singna siga mari leina thabak tawbiriba singna sungsoi soidana enroll tawbiyu